SINA LAIMAYUM numit mangani manungda Changjaraknaba KCPPWZ refugee cookie singi langi saitheng sainagi safuna kanglai khunaina sufam nampham khangdana laingai chereksida selgidama kanglai gi nupi singna masa yonthokhidanaba amadi kanglai paki nupi singbu awangba thakta phukannaba honningai chereksida masagi sadong yonbata natra miyoi kyagi ikai khumnaba mangalliba Imphal West District ki Langthabal kunja awangli kaidigi SINA LAIMAYUM ngasidagi numit mangani manungda lupta Changjaraknabani haina kanglai pak Communist Party PWZ MC unification phongdorakli Lona Thinkrabalalu KCPPWZ Lamyama Kuman ki PRO Singkhai ngan mana khuyek piduna thadrok pe cherol asina hai KCPPWZ na kanglai khunai gi nupi singbo awang thak ta phukana ba honari ngai chereksida I sengdam mi khujok kharana kanglai khunai bu mangna ba honari basi KCPPWZ na haksina lawi sel kharagi demak nupi obi singa yamna seksina thamnariba masagi sadungbu karisu leitaba mongda lotna amadi phongna yonbada natana masak naiba miyoi kyagi ikai khumnaba manganaba honnabada SINA LAIMAYUM su yorpasi tasengna laibak thibani mamang thattagi lupna yengba yaba yenglabasu mahak ida yaujaba lichat sajat ama oina selgidam masagi finunggi sadungsing social media da uthokjaduna kanglai khunaibu karisu leitana khanba amadi handakta Manipur Legislative Assembly ki speaker oiba saknainaba politician ama aranba oidaba khudam changdam piba ngamdaba thokdok amaga mari lenana social media da viral orikhiba SINA LAIMAYUM ngasidagi numit mangani phawgi manungda lupta Changjaraknabani Imphal West District ki Langthabal kunja awang lekaidigi SINA LAIMAYUM apokpa LAIMAYUM Sachi Kumar Sharma amadi apokpi Bhanumati ngasi numit mangani manungda KCPPWZ na Changjaraknaba targadi SINA LAIMAYUM ga loinana mama pa sahi Manipur da sahi manga leiba yahandaba amadi ahakpa cherakpi na naba thabak paikhalakpa su yai kanglai miyamna SINA LAIMAYUM si selgidamak nan Manipuri yauna miyoi kayaga leminaduna oktaba oktibigi thabak chathaduna masagi sadong yonduna hingliba kanglai nupigi ikai khumnababu manglibani haibisi khangnaraba ngaktani masigi sumathakta hairiba SINA LAIMAYUM na social media da nupi oibi singi yamna seksina thamjagadaba phinungi sadong singsu social media da phone ullaga tungi yumbirel oiriba naharol kyagi oktaba oktibigi langda thunaba pusinaba honaribani Punamaksigi mathakta handakta Manipur Legislative Assembly ki speaker bu Delhi ki hotel Asaka da laminakhi speaker na lupa lakh ama pirami haina sandorkhi tungda thokdok adu kumja lising ani ga kulumdoi kunmari gi mamangda masak khangda miyoi kharana mabu faraga hayan bani hairaga amuk singdorkhi aduna SINA LAIMAYUM na Manipur Legislative Assembly ki speaker gi ikai khumnaba manghanna ba honnabada masak khangdaba miyoi kharana faraga hayan bani hairiba amadi SINA LAIMAYUM na chathriba thabak singdu lupta Changjarakduna pawdangudamni natragadi masana oktaba oktibi licha chathaduna sel tanbada karisu khangsinadana lairiba mama pa yauna akanba ahakpa chairak chaitheng piragani maram aduna ngasidagi numit mangani manungda SINA LAIMAYUM mama paga loinana KCPPWZ da Changjarakduna nasagi naral khangangadabani haina su cherol asina makha tarakhi